Tabiriba amadi miteng tabiriba singbo ahanba maktada akong chanba thokchomna ikai khumnajari ngasi pujarakliba film Evolution film asi 2001 chahi adumaki June gi tang nipanda release tawkiba American comic science fiction film amani film asi gi ahoba sinda cave haibadi surung ama pokhaidaklami madudagi yamna chawba alien ama thoklaklami miyoi kharana alien aduda sampu kapsilami Maramasina alien ado yamna sathira pokhaiduna mangkhirami asumna mafam asida matau karamna alien ado lakribano haibagi matam kharagi mamangi sinda amuk ulai meteor ama asman mathaktage prithvi gi laimai tamna taraklami tanja aduda nupa amana umang amada fair fighting gi exam pin namagi damaktani haiduna yum macha amada mai thaduna sem sarami nupa adugi fair fighting exam do mathangi numitani Maramasina mahakna mafam aduda training tauribani asumna nupa aduna training tauriba mafam aduda khangaudana meteor ama tasilaktuna mafam ado fit marfu luba surung ama oiki asumna nupa aduna mathwai hingnanaba kanna chenthorai mathangi numita university amage professor ani ulami amana heri kawi aduga amana ken kaurami makhoi anina tarakliba meteor aduge thijinba laklami aduga makhoina meteor tasankiba surung aduda changlaktuna sample lorami tanja aduda sample adudagi masak khangdaba mahi ama taraklami maramasina makhoina madugisu sample puraktuna kengi laboratory da research tawba matamda mahi aduda alien gi organism yabu urami yauriba do alien cell haina skawi cell ado matam khara laibaga masing asum yamkhachari asumna kenna herida wari pumbalirami aduga laboratory da laktuna herina cell sing ado yengba matamda cell ado hanadagi complex oiba organism ama oirami matawasida ken yamna ngaklami maramdi chahi kaya changgadaba ado matam ichangdana honglamba mataw adu ubada asumna makhoina karigumba ama puthoklani khanduna yamna harau jarami asomda hana nupa ama fire fighting training tawkiba ado mahaki training exam tawba matamda fail oirami Maramasina mahakna ina khunba amagi mafamda thabak tawrami tanja aduda mahakna thabak tawringaida laimaida tin macha thoklakpu urami madu ubada mahakna yamna ngakladuna mafam adudagi thoklai mathangi numita heri amasung kenna makhoigi science ki chhatra singa loinaduna meteor takiba mafam aduda survey amalai aduga makhoin surung aduda changlakpa matamda mafam aduda alien gi chengum amadi atopa planet ki pambi sing horami aduga mafam adugi laimaida alien gi tin mayam amasu leiba urami tin sing ado oxygen leiba mafam da sor honba ngamlamde maramdi tin sing ado oxygen leiba mafam da leiba hainadabana asumna kenna tin ama makhadagi lokhalakpada khudak sirami evolution haibadi matamga chanan onba mawong matau natraga development adubuni masi ahingba posa khuding makta thokpa thawongni asumna awonba thonga se prithvi asida jahi kaya changi adubu angakpadi mafam aduda haibadi alien sing adugi mafam dadi awonba ado matam kharada yamna thuna awonba leirami asumna alien sing ado yamna thuna masing hengalai adubu alien sing ado makhoigi atmosphere adudagi lokhoklabadi hingba ngamlamde asumna makhoina jar amada oxygen yahondana ama purai jar manung aduda alien tin amadagi mathang masing hengalai makhoina jar ado laboratory da purai aduga matam aduda herina ken da hairi thaudok asi aikhoina sarkar da khangansi maduda kenna yakhide maramdi karigumba sarkar da hairabadi makhoina aikhoigi discovery ase lokshin khrani maramasina aikhoina masigi maramasida thijinduna record khara semkisi hairami aduga mathangi numita heri amadi ken meteor takiba mafam aduda karigumba khara research tawnanabagidamak ni haiduna laklami makhoina mafam aduda lakpada mafam ado US Army na question duna leirami amasung mafam ado sil toksilami ken mafam aduda leiramba general aduga thengnarami ken hana army research ta yaurami adubo army research mafam dagi ken tanthorakibani army sing aduna ken gi computer ado hack tawkibana maram oiraga mafam adugi maramda army sing aduna khangladuna lakibani amasung mafam ado sil toksilkibani army sing adugi mateng pangduna doctor nupi amasu yaurami mahaki mamingna Dr. Ellison kawai Dr. Ellison na ken amadi heri da hairami nakhoina achoba discovery asigi matangda lotuna aranba oire wahai asitabada heri amadi ken hairi discovery ase aikhoina tawbani
Maram asina masigi credit ase aikoina fangpham thoi general aduna amuk makha tari mafam asida nakhoi gi kari sumathuk tadre maram asina mafam asida amuk hana nakhoi laklana aduga nakhoi ne mafam asida gi lokhiba sample khudimak hallaga purakadamani asumna makhoi masal yenabadagi ken amadi heri mafam adudagi thoglakki aduga makhoi gi right ni haiduna makhoi ne court laktuna wakatlami mafam aduda ken army research tagi matau karamna tanthorkhibano haiba khanglami asumna ken na vaccine ama puthokpada army sing ado side effect oibadagi tanthokkhibani maramasina court ta mai thirami aduga makhoina laboratory da halakpa matamda makhoi laboratory adugi file amadi record sing pomna huran khiduna amata leiramdre huran kribase army general adunani maramasina makhoi ani yamna sauningladuna dress honglaga army camp adudagi makhoi gi file data sing ado lobani haiduna lona lai asumna manungda janglami aduga uv switch chetuna meteor gi manakta janglami asumna mafam aduda janglakuna surung aduda lakpada pumnamak olamle mafam ado jungle amagumna alien gi tin sing ado makhal makhal leirami asumna makhoina sample lowna na batawrami makhoina wari sanaba ado Dr. Ellison tabadagi masak khangtuna sample ado low thinglami tanja aduda alien gi kang amana heri gi sweet ado kaklaga changkhirami aduga kang ado heri gi masamanung da changlami aduga mafam aduda doctor aduna heri dagi kang ado low thoklami aduga kang ado low thokpaga sirami asumna ka amada Dr. Ellison amadi ken wari sanarami Dr. Ellison khanglamde madudi makhoi gi laboratory adudagi huran khiba record sing adugi maramda Dr. Ellison amadi ken hana tinaram marup amasu oirami maramasina Dr. Ellison na makhoi anibu fahallamde aduga amuk fire fighting gi training tawkhiba nupa ado ulami ina khunba imung amada party ama tawrami mafam aduda nupa aduna mayam lakliba adubu seba tawrami ina khunba nupa aduna yum adugi mapanda ahangba mafam amada mahaki marup ama unaba thoglakpada alien crocodile ama isingdagi karaktuna attack tawrami aduga ina khunba nupa ado crocodile aduna hatkirami aduga heri amadi ken makhoi gi college aduda halakpada fire fighter nupa ado leirami nupa aduna heri amadi ken bo ngaiduna leirambani nupa aduna kariguma posak ama purai posak ado heri na hangdoktuna yengbada asiba alien crocodile ado oirami nupa aduna makhoi anida wari sing ado leirami mathangi senda yum mama ole yum aduda nupi khara leirami mafam aduda su haibatin ado yamna changsilaktuna yum aduda leirami nupi sing aduna thong ado hangdoktuna yengbada alien tin sing ado changsilaklami madugi marakta tin khara hena chawu ubada yamna nungsiba ma yaurami maduda nupi amana famthaduna makut tingthoklubada alien aduna nupi adugi makuto chikthatlami tanja aduda nupi amana alien do nongmaina kakke tawada alien ado sirami mathangi senda Dr. Ellison amadi ken unaduna wari sarami amasung kenna bumnamak ase loishin khisi natrabadi yamna khudong thiba nanglani maduda Ellison hari bumnamak aikhoi gi control da leiri aikoina tawningba khudingmak tawbu ngamgani adubu kennadi nupi amadasu alien na chi haibasu khanglami maramasina investigation tawnanabagidmakta yum aduda laklami asiba alien ado yenglamlaga yum adudagi thoklaktuna yengbada makhal makhal gi alien masing thingamdana siduna leibu urami madu obada herina hairi leiriba surung singase loina amaga samnai aduga meteor taba surung aduga su loina samnabana maram oiraga atop mafamdagi alien singase thoklaklibani makoina surung adudagi thoglakpada aikhoigi atmosphere asida leiba hinadabadagi siribani aduga mafam aduda dragon alien amana yerum ama othoktuna khudakta sirami aduga yerum adudagi dragon alien ama thoglaklamai haiba dragon alien ado atmosphere aduda sor honba ngamlami aduga alien dragon ado mafam adudagi paidun chatkhraga achouba mall amada paisilaga mafam aduda attack tawrami asumna heri amadi ken alien dragon adugi matung inaraktuna mall aduda laktuna alien dragon ado nongmaina kaptun halami haiba thodok ase pause singda haplai maramasina governor na army camp aduda laktuna general da hanglami matau karamna haiba alien singase mafam khudingi sinma thungna tholklibano maduda Dr. Ellison khumlai makoi ase yamna thuna masing hengalakpana maram oiraga tha ani muktade mafam khudingda thoklaklagani tanja aduda heri ken amadi fire fighter ado kem aduda changlaklami
मदुदा जेनरल अदुना मखोई अहुमदा मराल सिरमी मदुदा गवर्नर पुनमक ओइरबसु हाइरिब सुरुंग अदो पोखाई हंदुना एलियन सिंग अदो पुनमक मांगनख्रो असुमना हाइरि तांजा अदुदा एलियन योंग अमना चंगलक्तुना अटैक तौरक्लमी अदुगा गवर्नर अदुदसु अटैक तौरमी मदुदगी फायर फाइटिंग नुपा अदुना एलियन योंग अदो नोंमैना कापतुना हाटके मदु उबदा गवर्नर अदो यामना ngakgami अदुगा जनरल दा सुरुंग अदो अथुबदा मै थादोकनबा हाइरमलगा चटखिरमी अदुगा जनरल अदुना हेरी केनमदी फायर फाइटर नुपा अदुदा मफम अदुदगी चटखिनबा हाइरमी अदुदा डॉक्टर एलिसना मफम अदुदगी थोगलक्तुना मखोइगा पुन्ना लाकमिनखि अमसुंग मखोइना मांगख्रबा सैंपलसिंग अदुसु पुरक्लमी अदुगा लैबोरेटरी दा लाक्तुना केनना मही अदु येंगलमी अदुबो अहोंगबा अमता लेरमदे मदमदुदा केन मही अदुदा अचाकपा मिखेत मरु अमा लंगसिलमी मदुदा मही अदो मई चाकलगा यामना थुना पोसक अमा ओलक्लमी मरमसिना मखोइना खंगलमी मदुदे एलियन सिंग अदुदा मैसा का हेना पीरबदी हानदगी हेना साथीबा एलियन अमा ओइरि इ हाइबा मरमसिना डॉक्टर एलिसना जनरल दा पाव अदो तमननबा कॉल तौबा मतमदा जनरल अदुना कॉल रिसीव तौरखिदे केना पेरियोडिक टेबल येंगलगा कार्बन ना इखोगी हु ओइबगुमना सेलेनियम असे एलियन सिंगी हुनी हाइबा खंगलमी महिरोय अनिना संपूद सेलेनियम यावी हरकपदा फायर फाइटर अदुना आइडिया अमा लाक्तुना फायर ट्रक अमदा संपू थन्ना हप्सिलमी अदुगा सुरुंग अदुदा लाक्लमी अदुगा सुरुंग अदुदा संपू अदो कापसिननबा होनबदा जनरल अदुना हाना नाकन अमदा पोखाय हलमी मरमसिना मफम अदुदा का हेना मैसा फंगबदगी यामना साथीबा एलियन अमा ओलक्लमी अदुगा असुम असुम चाउथोरक्लमी असुमना संपू थन्ना यावरबा ट्रक अदो एलियन अदुगी मखादा थौजिलगा अहोबा मपा अमदा खामदुना हेरी अमदी केना कैराक अमा थादुना कारगा संपू अदो कापसिलमी एलियन अदो मवोंग अमा तौरक्लमी मतौ अदुदा डॉक्टर एलिसना ट्रक अदो मफम अदुदगी थौदोक्लमी अदुगा एलियन अदो यामना साथीना पोखाइरमी मतौ अदुदा गवर्नर अदुना मखोइसिंग अदो यामना इकाई खुमनरदुना तोंगान तोंगान पाउसिंगदा मखोइबो असेंगबा हिरोनी हाइना मसक ताकलदुना फायर फाइटर अदो गवर्नर अदुना चीफ ओहेनकी अदुगा जनरल अदुना डिमोशन तौदुना सर्जन ओहेनकी असुमना फिल्म असि मतांग असिदा लोइसिनकी ngasi film asi akbar haibong makhongna manipuri da translate tawbirapani bumna makpo akong chanba thoksomna ikai khumna jarga ngasi gi oinadi matang sida tension jari tabiriba amadi